ꯃꯣꯏꯗꯥꯟ ꯄꯤꯔꯛꯄꯅꯤꯅ ꯇꯦꯕꯜꯗ ꯐꯖꯅ ꯊꯝꯃꯨꯔꯗꯕꯅꯤ ꯁꯤ ꯂꯩ ꯃꯔꯛꯇ ꯈ꯭ꯋꯥꯏ ꯐꯖꯩꯁꯦ ꯁꯤ ꯅꯨꯄꯤꯁꯤꯅꯤ ꯐꯖꯔꯦ ꯍꯧꯖꯤꯛꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯨ ꯑꯣꯏꯕꯒꯤ ꯂꯩ ꯃꯌꯥꯝ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯒꯤꯀꯣ ꯂꯩꯒꯨꯝꯕ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯑꯦꯅ ꯍꯥꯏꯌꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯆꯦ ꯃꯦꯗꯥꯒꯤ ꯃꯅꯥꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯊꯥꯏꯅ ꯑꯩꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯎꯖꯔꯝꯕ ꯑꯦꯛꯇ꯭ꯔꯦꯁꯅꯦꯕꯀꯣ ꯑꯗꯣ ꯆꯦ ꯃꯦꯗꯥꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯆꯠꯂꯒ ꯃꯥꯒꯤ ꯂꯩ ꯀꯩꯀꯥ ꯄꯨꯂꯞ ꯌꯦꯡꯉꯨꯗꯣꯏꯅꯦ ꯍꯧꯖꯤꯛ ꯌꯦꯡꯕꯁꯦ ꯃꯥꯏ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯂꯩ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯑꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯑꯌꯥ ꯑꯗꯣ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯦ ꯑꯗꯣ ꯆꯦ ꯃꯦꯗꯥꯁꯦ ꯑꯩꯅꯅꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯃꯌꯥꯔꯥ ꯇꯧꯔꯤꯀꯥꯟꯗ ꯊꯥꯏꯅ ꯉꯥꯎꯖꯕꯤꯗꯣ ꯑꯗꯨ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯉꯥꯎꯖꯕꯤꯗꯣ ꯉꯁꯤꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯦ ꯈꯨꯠꯆꯤꯟꯁꯦ ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯏꯍꯦ ꯑꯁꯦꯡꯕ ꯁꯤ ꯂꯨꯍꯣꯡꯕ ꯌꯥꯝ ꯂꯩ ꯂꯨꯍꯣꯡꯕ ꯌꯥꯝ ꯂꯩ ꯐꯥꯏꯅꯦꯂꯤ ꯌꯧꯔꯦ ꯂꯩꯔꯥꯡ ꯗ ꯐ꯭ꯂꯥꯋꯔ ꯁꯣꯞ ꯍꯥꯏꯔꯒ ꯂꯩꯌꯦ ꯆꯦ ꯃꯦꯗꯥꯒꯤ ꯂꯩꯒꯤ ꯗꯨꯀꯥꯟꯁꯦ ꯑꯗꯣ ꯂꯩꯒꯤ ꯗꯨꯀꯥꯟꯁꯦ ꯍꯥꯏꯔꯤꯁꯤꯗꯤ ꯖꯒꯥꯁꯦ ꯁꯉꯥꯏ ꯄꯨꯔꯧ ꯃꯃꯥꯡꯅꯦ ꯊꯤꯕ ꯌꯥꯝ ꯂꯥꯏꯕꯅꯦ ꯁ꯭ꯃꯣꯛ ꯍꯥꯎꯁꯇꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯑꯩ ꯑꯃꯁꯦ ꯀꯩꯅꯣ ꯃꯥꯛꯁꯇꯨꯒ ngomoi hai mari ꯇꯧꯔꯛꯀꯅꯣ ꯑꯗꯨꯒꯨꯝꯕ ꯂꯧꯊꯣꯛ cd lại tu yemo nè ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯂꯥꯛꯑꯦ lấy là cái ngay bà Teresa đi từ nè ăn gốc sôi nè bà ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯔꯣꯁ ꯗꯦꯒꯤ ꯂꯣꯏ ꯌꯥꯔꯅꯤ ꯑꯗꯨꯏꯗꯤ ꯁꯤꯈꯩꯁꯦ rose day hana ne yore valentines ki red ne hena la ka ni ko ꯀꯩꯅꯣꯕ ꯔꯣꯁ ꯗꯦꯗꯅ ꯔꯦꯗ ꯑꯣꯏꯗꯕ꯭ꯔꯥꯕ rose day di any person da pibe ya ai ne imanu shi da shu pibe ya pa da oirasu iche da oirasu tinaba imana bi oirasu ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯂꯣꯏ ꯄꯨꯈ꯭ꯔꯒꯦ apamba friend da haira da yellow se friendship ki sign ne ba color se friend da yellow pibe ya ima da white pibe ya mai na rose day this mai pi adu da anamba na valentines ki di akoina anamba na couple oidana love bird kum da pina banina anamba na red se sign red love kinina 시마수점이나 뭐야 파스트라 시마수 ꯐꯖꯩ ꯐꯖꯕꯤ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯑꯄꯥꯝꯕ ꯔꯣꯁ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯀꯂꯔꯁꯦ ꯃꯃꯥꯗ ꯄꯤꯔꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯌꯦꯜꯂꯣꯁꯤꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯨꯝꯕꯗ ꯄꯤꯕ ꯌꯥꯔꯦꯕ ꯔꯦꯗꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯔꯦꯗꯁꯦ ꯁꯦꯡ ꯔꯦꯗꯀꯤ ꯔꯣꯁ ꯑꯗꯨ ꯐꯣꯟ ꯌꯥꯎꯕꯅꯦꯀꯣ ꯇꯤꯡꯈꯪ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯉꯨ ꯁꯤꯁꯦ ꯌꯨꯝꯁꯤꯜꯂ ꯄꯥꯝꯃꯨꯏ ꯃꯈꯥ ꯊꯝꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯊꯣꯛꯑꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯥꯛꯇꯣꯏꯅꯦ ꯁꯣꯝꯗ ꯑꯣꯜꯂꯛꯑꯣ ꯑꯧ ꯑꯩ ꯃꯊꯪꯗꯤ ꯑꯟꯕꯣꯛꯁ ꯇꯧꯔꯝꯗꯥꯏꯗ ꯑꯗꯨꯝ ꯂꯥꯛꯇꯥꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯄꯤꯁꯐꯨꯜ ꯌꯥꯝ ꯑꯣꯏꯕ ꯎꯕ ꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯂꯩꯗꯤ ꯃꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯩꯁꯦ ꯐꯥꯝꯗꯒꯤ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛ ꯂꯥꯛꯏꯅꯦꯕ ꯃꯣꯏꯒꯤ ꯕꯨꯀꯦ ꯁꯦꯝꯕꯒꯤꯅꯤꯅ ꯁ꯭ꯇꯤꯛ ꯁꯦꯝꯃ ꯁꯥꯡꯅ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤꯅ ꯂꯣꯀꯦꯜ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯟ ꯇꯧꯗ꯭ꯔꯥ ꯁꯦꯝꯕ ꯌꯥꯗꯕ ꯑꯗꯩꯗꯤ ꯑꯗꯨꯅ ꯄꯩꯁꯥꯁꯤꯅ ꯃꯪꯒꯤ ꯃꯆꯨ ꯀꯌꯥ ꯌꯧꯔꯦ ꯌꯦꯡꯁꯤꯀꯣ ꯆꯦꯃꯦꯗ ꯀꯩꯅꯣ ꯅꯪꯒꯤ ꯆꯦꯟꯕꯁꯦ ꯃꯆꯨꯁꯦ ꯈꯜꯂꯒ ꯐꯪꯗꯕ꯭ꯔꯥꯕ ꯍꯥꯏꯗꯤ ꯄꯨꯂꯞ ꯄꯨꯂꯞ ꯍꯥꯏꯔꯕ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯀꯂꯔꯗꯣ ꯑꯩ ꯁꯤ ꯄꯥꯝꯃꯦꯗꯣ ꯍꯥꯏꯈ꯭ꯔꯅꯤꯅ ꯑꯗꯨꯒ ꯃꯣꯏꯅ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯀꯂꯔꯁꯤꯗ ꯄꯤꯁ ꯀꯌꯥ ꯄꯥꯝꯃꯤ ꯕꯟꯁ ꯀꯌꯥ ꯄꯥꯝꯃꯤꯗꯣ ꯍꯥꯏꯔꯛꯑꯅꯤꯅ ꯕꯟꯁ 5 ꯍꯥꯏꯔꯗꯤ ꯃꯣꯏꯅ 5 ꯊꯥꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯁꯤ ꯀꯂꯔꯁꯦ ꯋꯥꯏꯠꯅꯦꯕꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯃꯟꯁꯦ ꯀꯩꯅꯣ ꯃꯥꯜꯂꯦ ꯑꯁꯦꯡꯕ ꯃꯥꯟꯗꯤ ꯃꯊꯛꯁꯦ ꯃꯅꯤ ꯑꯉꯥꯡ ꯑꯗꯨꯝ ꯇꯧꯅꯦ ꯐꯖꯩ ꯍꯥꯏꯕ ꯑꯁꯦꯡꯕꯗ ꯃꯥꯟꯗꯤ ꯅꯪ ꯄꯥꯏ ꯇꯣ ꯐꯖꯩꯌꯦ ꯌꯥꯝꯅ ꯅꯠꯇꯦ ꯊꯤ ꯐꯖꯩ ꯍꯥꯏꯕ ꯐꯖꯗ꯭ꯔꯣ ꯑꯗꯨ ꯃꯌꯥꯝ ꯇꯦꯔꯦꯁꯥꯁꯨ ꯂꯥꯛꯑꯕꯅꯤꯅ ꯁꯤꯗ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅ ꯔꯣꯁ ꯗꯦꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯔꯣꯁ ꯗꯦꯗꯁꯨ ꯂꯩꯕ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯚꯦꯂꯦꯟꯇꯥꯏꯟꯁꯇꯁꯨ ꯂꯥꯛꯑꯣ 7ꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯋꯤꯛ ꯑꯃ ꯂꯩꯔꯀꯥꯟꯗꯅꯦꯕ ꯑꯣꯐꯔꯁꯨ ꯌꯥꯝ ꯄꯤꯅꯤ ꯍꯥꯏꯕꯅꯦ ꯑꯣꯐꯔꯁꯨ ꯇꯦꯔꯦꯁꯥꯏ ꯁꯥꯏꯠꯇ ꯂꯥꯛꯑꯗꯤ ꯗꯝꯃ ꯄꯤꯗꯣꯔꯕꯅꯦ ꯑꯩꯅ ꯃꯥꯅꯤ ꯁꯤ ꯂꯩ ꯃꯔꯛꯇ ꯈ꯭ꯋꯥꯏ ꯐꯖꯩꯁꯦ ꯁꯤ ꯅꯨꯄꯤꯁꯤꯅꯤ ꯐꯖꯔꯦ ꯍꯔꯥꯎꯏ ꯔꯣꯁ ꯂꯩꯕ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯧ ꯂꯩꯕ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯚꯦꯂꯦꯟꯇꯥꯏꯟꯒꯨꯝꯕ ꯑꯣꯔ ꯀꯩꯅꯣꯗ ꯄꯤꯔꯀꯥꯟꯗ ꯅꯣꯏꯒꯤ ꯃꯃꯤꯡ ꯑꯍꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯃꯥꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯌꯥꯗꯣꯏꯕ ꯐꯖꯗꯣꯏꯕ ꯅꯟ ꯇꯥꯔꯅꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩ ꯑꯄꯥꯝꯕ ꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗꯤ ꯂꯩ ꯂꯥꯛꯑꯦ ꯃꯌꯥꯝ ꯂꯩ ꯂꯥꯛꯑꯦ ꯂꯥꯛꯄꯤꯔꯣ ꯅꯟꯇꯥꯎꯔ ꯊꯥꯏꯅ ꯑꯁ ꯅꯣꯏꯒꯤ ꯑꯦꯜꯕꯝꯒ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯐꯖꯩꯌꯦ ꯀꯥꯏꯅ ꯉꯥꯎꯕꯤꯗꯣ ꯑꯩꯈꯣꯏꯅ ꯑꯁ ꯑꯗꯨ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯗ ꯇꯦꯔꯦꯁꯥꯒꯤ ꯁꯦꯝꯕꯤꯔꯤꯅꯤ
aside kummaga kananonda muti thoklairamni yahu che medha na pida pirapane ai che medha pirapane table da khazan thamrada ka paro section to gain first oina the spray copy ge ꯑꯩꯗꯤ ꯂꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯄꯤꯈꯩꯁꯨ ꯂꯣꯏ ꯄꯥꯝꯃꯝꯒꯅꯤ ꯅꯨꯄꯤ ꯈꯛ ꯅꯠꯇꯦꯗ ꯅꯨꯄꯥꯗꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯛꯇꯤ ꯅꯨꯄꯤꯗꯤ ꯂꯩ ꯌꯥꯝ ꯄꯥꯝꯃꯤꯒꯤ ꯋꯥ ꯅꯠꯇꯕ ꯅꯨꯄꯥꯗꯁꯨ ꯂꯩ ꯄꯤꯕꯗ ꯑꯗꯨꯝ ꯍꯔꯥꯎꯖꯕꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯁꯤꯖꯟ ꯏꯚꯟ ꯔꯣꯁ ꯗꯦꯗꯒꯤ ꯍꯧꯔꯒ ꯂꯩꯒꯨꯝꯕ ꯒꯤꯐ ꯄꯤꯕꯤꯌꯣ ꯖꯁ ꯄꯦꯝꯄꯔ ꯌꯣꯔ ꯄꯥꯔꯠꯅꯔ ꯌꯣꯔ ꯐꯦꯃꯤꯂꯤ ꯑꯣꯔ ꯌꯣꯔ ꯅꯤꯌꯔ ꯑꯦꯟ ꯗꯤꯌꯔ ꯋꯥꯟꯁ ꯏꯚꯟ ꯌꯣꯔ ꯁꯦꯜꯐ ꯏꯁꯥꯅ ꯏꯁꯥꯗ ꯑꯗꯨꯝ ꯄꯤꯖꯕꯁꯨ ꯌꯥꯏꯌꯦ ꯒꯤꯐꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯨꯔꯤꯕ ꯆꯦ ꯃꯦꯙꯥꯒꯤ ꯂꯩꯔꯥꯡꯗ ꯐ꯭ꯂꯥꯋꯔ ꯁꯣꯞꯁꯦ ꯁꯉꯥꯏꯄꯨꯔꯣꯛ ꯑꯦꯌꯔꯄꯣꯔꯠ ꯔꯣꯗꯇ ꯂꯩꯕꯅꯦ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯐꯪꯕꯅꯦ ꯗꯨꯀꯥꯟꯗꯣ ꯑꯗꯣ ꯃꯥꯒꯤꯗ ꯑꯩꯈꯣꯏ ꯔꯣꯁ ꯗꯦꯗꯒꯤ ꯍꯧꯔꯒ ꯚꯦꯂꯦꯟꯇꯥꯏꯟ ꯐꯥꯎꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯍꯦꯚꯤ ꯁꯦꯜ ꯑꯃ ꯇꯧꯔꯤꯕꯅꯦ ꯃꯌꯥꯝꯁꯨ ꯆꯠꯂꯒ ꯑꯄꯥꯝꯕ ꯂꯩ ꯈꯜꯂꯒ ꯕꯨꯀꯦ ꯐꯖ ꯐꯖꯕ ꯁꯦꯝꯍꯜꯂꯣ ꯆꯦ ꯃꯦꯙꯥꯗ ꯑꯗꯣ ꯆꯦ ꯃꯦꯙꯥꯅꯁꯨ ꯑꯩꯒꯤ ꯁꯦꯝꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯚꯥꯁꯇ ꯍꯥꯞꯆꯤꯜꯂꯅꯤ ꯑꯩꯅ ꯉꯥꯎꯖꯕ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯤꯅ ꯁꯤꯒꯤ ꯂꯩꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯃꯤꯡꯁꯨ ꯊꯦꯠꯆꯜꯂꯦ ꯋꯥ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯂꯩꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯎꯕ ꯀꯥꯟꯗ ꯊꯃꯣꯏ ꯏꯪꯕ ꯋꯥꯈꯜ ꯏꯪꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯈꯩꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯑꯅꯥꯎꯟꯁꯃꯦꯟ ꯑꯃ ꯇꯧꯖꯒꯦ ꯒꯤꯐ ꯑꯋꯦ ꯇꯧꯁꯦ ꯒꯤꯐ ꯑꯋꯦꯁꯦ ꯑꯩꯒ ꯖꯨꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯗꯣ ꯑꯗꯨꯗꯨꯒ ꯖꯨꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯗꯨꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯒ ꯒꯤꯐ ꯑꯋꯦ ꯇꯧꯗꯣꯏꯅꯦ ꯁꯤꯒꯤꯁꯦ ꯐ꯭ꯂꯦꯠ ꯁ꯭ꯂꯤꯡ ꯕꯦꯒꯅꯦꯕꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯒꯤꯐ ꯑꯋꯦꯒꯤꯅꯤ ꯍꯥꯏꯔꯒ ꯄꯤꯕꯤꯔꯛꯄꯅꯦꯕ ꯖꯨꯛꯁꯦ ꯌꯥꯝ ꯐꯁꯨ ꯐꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯒꯁꯦ 1,100 ꯄꯤꯕ ꯃꯥꯏ ꯃꯃꯜꯁꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯄꯣꯠꯅꯦ ꯀꯩꯒꯤꯅꯣꯗꯤ ꯖꯨꯛꯁꯤꯅ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯒꯦ ꯁ꯭ꯄꯦꯁꯦꯜ ꯋꯤꯅꯔ ꯑꯃ ꯈꯟꯒꯦꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯀꯝꯄꯥꯔꯠꯃꯦꯟ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗꯁꯨ ꯑꯃ ꯌꯥꯎꯔꯦ ꯀꯝꯄꯥꯔꯠꯃꯦꯟ ꯌꯥꯝ ꯊꯤ ꯗꯤꯞ ꯑꯣꯏꯌꯦ ꯁꯤꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯕ ꯑꯗꯨꯒ स्टिचिंग कꯩꯀꯥꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯕꯦꯒꯁꯦ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯇꯧꯁꯟꯅꯕꯤ ꯑꯣꯏꯗꯦꯕ ꯈꯨꯍꯥꯞ ꯂꯍꯥꯞꯇꯣ ꯇꯧꯁꯟꯅꯕꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯌꯥꯝ ꯑꯐꯕꯤ ꯑꯣꯏꯔꯦ ꯒꯤꯐ ꯑꯋꯦꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯒꯤ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯈꯩꯗꯣ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔ ꯑꯣꯏꯒꯗꯧꯅꯦ ꯑꯗꯨꯒ ꯖꯨꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯁꯦ ꯃꯥꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯑꯩ ꯁꯤꯗ ꯊꯣꯛꯍꯜꯂꯝꯒꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯌꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯆꯪꯉꯒꯅꯦ ꯂꯦꯇꯦꯁ ꯑꯣꯏꯕ ꯄꯣꯁꯇꯣ ꯑꯗꯨꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯃꯦꯟ ꯃꯔꯛꯇꯨꯗ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯖꯨꯛꯀꯤ ꯄ꯭ꯔꯤꯟ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯤꯟꯇꯣ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯦꯟ ꯌꯨ ꯍꯦꯚ ꯇꯨ ꯑꯦꯗ 3 ꯐꯤꯆꯔꯁ ꯑꯣꯐ ꯖꯨꯛ ꯑꯣꯜꯁꯣ ꯖꯨꯛꯅ ꯒꯤꯐ ꯑꯋꯦꯒꯤ ꯋꯤꯅꯔꯁꯦ ꯃꯤ 3ꯅꯦꯕ ꯈꯜꯂꯛꯀꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯒꯤꯐ ꯑꯋꯦꯁꯦ ꯀꯝꯄꯜꯁꯔꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯝꯃꯣ So this is another day ayukki aise iru ka luba loira matungda coaching chattoineba ado hojikkanse ayuk oiragasu yam ngangandabado dumain oi haiba ado hojikpudi amu ngasi ngarang se budi khara nga thore ko ado sigi matamsidi yam kana ngan bo oidribane coaching class tawri kan ge ina clip mate ama nam hobane khoi gi discussion kuma tawba khotba do haiba ta halake ꯑꯩꯅ ꯀꯣꯆꯤꯡꯗ ꯄꯨꯕ ꯖꯨꯛꯀꯤ ꯕꯦꯒꯅꯦꯕꯀꯣ ꯁꯤꯒꯤ ꯕꯦꯒ ꯄꯤꯛꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯑꯊꯨ ꯑꯀꯥꯏꯒꯤ ꯐꯠꯀꯤ ꯃꯆꯥ ꯃꯆꯥꯁꯨ ꯌꯥꯎꯋꯦꯕꯀꯣ ꯌꯥ ꯍꯥꯎꯅꯤ ꯃꯥꯁꯦ ꯊꯝꯕꯤꯌꯨ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯇꯤꯝꯁꯦ ꯌꯣꯠꯄꯅ ꯂꯣꯏꯔꯦ ꯍꯥꯎꯅꯤ Mama phải em chứ lo. Ma, nó phải chứ lo. Mà xí xin nó phải xí xin. Nhà đấy, chứ lo. Hao này. Mà sáng thằng mà chạm thằng. Không cảm đâu. Babana nga chase na nga lerakpaneba do nga gi pieces myam se yam masak phasabane haba ngasi gi se ꯑꯩꯒꯤ ꯍꯨꯏꯒ ꯍꯧꯗꯣꯡꯒꯒꯤ ꯑꯣꯏꯅꯁꯨ ꯉꯥꯁꯦ ꯐꯨꯠꯄꯤꯕꯅꯦꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯔ ꯐꯨꯠꯂꯦ ꯃꯇꯨꯡ ꯈꯛꯇꯪꯅꯦ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯎꯈꯤꯕ ꯉꯥꯈꯩꯗꯣ ꯑꯗꯨꯗꯩ ꯈꯔ ꯂꯧꯈꯠꯂꯒ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯗ ꯍꯥꯞꯇꯣꯏꯅꯦ ꯍꯦꯟꯅ ꯀ꯭रिꯁꯄꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦ ꯃꯦꯙꯥꯒꯤ ꯂꯩꯔꯥꯡꯗ ꯆꯠꯂꯒ ꯂꯩ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯛꯑꯣ ꯑꯗꯨꯒ ꯖꯨꯛꯀꯤ ꯒꯤꯐ ꯑꯋꯦꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯛꯑꯣ ꯕꯥꯏ ꯕꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯑꯣꯜ